Tronglaobi ki mihat amasung state asida hauzik tholiba hingsaga thoudoksing asiga mari leinana Chief Minister da point 10 yaoba memorandum pisinkhre. Tronglaobi ki mihat amasung state asida hauzik tholiba hingsaga thoudoksing mari leinana langdai khangsu nahana point 10 yaoba memorandum ama Chief Minister Yunam Khemsanda pisinkhre. Malomdagi na maitram phawda leiba tongan club amasung maira paibisingna pulaga semba langdai khangsu nahagi convener Khoisnam Bhima Devi na khudek piraga Chief Minister da pisan kiba memorandum adoda yauriba maruiba warol singdi Tronglaobi ki thoudok amasung masiga manaba atai thoudok singda chenariba militant sing unlawful activities prevention act ki makada faraga matik chaba chairak phangangadabani terrorist singna itatatan attack satharpa mafam singda matik chaba security ki section thorang lokhor kadabani reserve forest protection forest wildlife sanctuary amadi wetland singda ayaba yaudana lam khopsiliba sing takthokadabani satellite mapping survey tawduna mafam kaya da paksana thariba popi pambi sing mang takhanbaga loinana popi thabada chenariba sing phagadabani satellite data da yumpham orega kumja lising amaga chamapani akai mathogi matung tarakpada masing hengalakpa illegal village sing miyam khangna lauthokadabani chapsaba cut off year da yumpham orega Manipur da National Register of Citizen update tawgadabani kumja lising ani kunumdogi me ahomdagi tholaki kangluk irang asi mapan lebaki khut yauraga terrorist singna misam miyam gi mayokta chatharakpa thong ne haiba mayek sengna lauthokadabani Tronglaobi mihat ki matangda judicial inquiry tawraga akaknaba matamgi manungda chenariba miyoi sing pharaga seirak phangangadabani mayum makai thoudoklaga lanjenariba miyoi pomnamak akaknaba matamgi manungda masa masagi mayumda hanjilhangadabani haibana chingba yauri